Karigumba, Adongi Imado, Nanga Lunati Nazaba Marubamana, Querapa Tolagadi, Adongi Tamoida Kari Forkani. Why is he tav the Hinata Pulamadi? Adumasi, no equi pam the talk tragasu, Kanagama Dadi, Tasena talki with Togamani. Nasigi, what is it tav than Whiteava, and when night wherever Duma Makangi, Wari Amani. Wari is he 2017 at Tokiba. Marupamana, Marupamagi Mamaga, Lona Marila Padagi, a sober crime ama where a kibagi wari amani. Wari is Lirapamatamda, Wari Sigi, a sema Masakadumiam that one never Honrapada, Wahiwata the Kara, and don't intend to Yaropai. Masiki the Mangapi have a Wahamasi Tamzeri. (2017) May Thani. Matamasa the Heman Koba, Sahi Taratre Katangari Banupamasa Amagita Moida. Gari leaning Magi, can be Hulama Forgi. Mahagna, second hangy bag a Malay Haina, Sapuna Kalami. Maramas the Mahagna, bike on Gadabanupa Magimanaka Satuna, bike Asiki, Matanga Kupna Waris Hanarabi. Bike Asiki, condition Assisujamna Puri. Siasang so Loini Yauri. Aduga, bike Asiki Maman Assisujamna Hongi. Maramas the Mahagna, Gari is Hantaki Later Haina, Sapuna Kali. Hemana, gari isigi matang na mahaki mapada loina tamle. Aduga, gari isibu lay na ba $500. Haibadi, India ki pasyada lising nimpu na traga nipu mangagi sang oigani. Siyan pa masipi na ba mahak na mapada giri-giri taksalami. Heman ki mapa na nana, masana paas na, matam kaya ki mamang dagi, baik amalay ba pa may haibasi kangi. Handak ti mahak na, masana paas sige, baik kasi laybi ragi hay na sukhali. Maramas na, Hemana, demantaw riba siyan pa masipi na. Baik adu layru hay na masana pasta ayapa pikri. Heman, baik asi layba fanglagani kalubada suki matik haraw rami. Hemana, mamanaba khara kauraga, yamla pa senpa masipudra baik asi layba satkri. Nimid asi magi oina di kwaitagi fava numini. Punsugi ahan babaik tawo fanglagani. Matam kuina dagi khandarak pa mang adu mang phawna re khaladuna, Heman, yumas dagi baik asi layba satki. Adu nimid asi fana yamna thengjalakle, Heman yumda halagtri. Hemangi family ki music asi langtak na ba faw bahoragi. Hemangi mapana sumna khalami. Bike adu lairaba matungda mamanaba singa ngayak thawdura sanaramgani. Adubo matam asi asumsum thengjalakpadagi nenana Hemanda call tawrami. Adubo mahaki number si switch off tawdura lairamle. Nerwaki problem oramba yai khanduna ngayak laraga amu call tawi. Adubo handaksu Hemangi number asi switch off dum lairamle. Nimit aslakpaga masana pa asigi phone asina switch off laibaga. Hemangi mapa asi thawai wa bengalaki. Nupa masani, mamanaba singa koi langduna ngauthok langani khandok lagi haiba sungamde. Yamlaba senpham amaga loina kiba duga masana pagi phone asina switch off laiba asida. Singnabe henjalakpadagi Hemangi mapana Puna police station da chatuna. Masana pa mangki bagi missing report ama file tawri. Mahagna police singas da hairami. $500 puduna aigi sado bike laiba satkibani. Adu mahag haujupabu hanjalakdri. Mahaki phone adusu switch off laikri. Adubo police singas na magi wapam asida thawsaramde. Maramdi makoy na sumna khalami. Bike adu laibagi nungaiba phongdok pa oina mamanaba singa nungaiba phongdok lamgani. Police na Hemangi mapada hairaki. Bike adu lairaba matungda test tawba oina makoy lamsang thawduna chatpa orambasu yai. Masida yam kahena khanjangi kumsi ngahak laraka mahak soidna halakani. Adubo matamasi asum hawjan khibana fanayam thengjalakle Heman su yumda hanjalaktri. Masana pa hanjalaktaba sida tawpam khangraduna Hemangi mapa ase hingas yam wan lenki. Mathanga yukta nenana Hemangi number dagi call torokpa si thengnei. Adubo phone asida wangang liba si Heman natti. Yamna lumlum lawa khonjel amana nena da hairagi. Nasana pa si akoina fajanduna thamlei. Mahapo asoingam yaudra yumda halakpa pamlabadi $60,000 gi chenpam putna laku. Kariguma nangna wafam singa si police natraga kanaguma da haidoklaba madugi fal afaba oiroi. Nenana masaki punsi si kanba pamadagi senpam adu ay soidna putna laksaragi. Isa na pabu asoy ngam yahan bigan no hay na hay jerami. Kola si hek tham kibaga nenana police station na siya tunang wapam singa si loy na tamle. Haujukti police singas na Hemangi missing case si kidnap ka marilay na ba case na hay ba si kang mangamle. Masdagi police singas na tintaba taw na investigation ta uba hawi. Adubo athu bagi oy na Hemangi kung uliba ngam kadaba clue amata pang badingamde. Police singas na fanakan na honay adubo makoy siya upay laiti. Numin ini hawkraba fawa Heman kadaya laibano haiba si kang mangamlamde. Heman na mangkiba numin ini chuba matamda nupa amana police call tawragi aduga hairagi. Patel Nagar Railway Bridge ki makada nupa amagi asiba haksang amata ato na layri. Misak asi may na tamtina sakib na maram oraga masakso kang mangamdre.
Pau asi phangmadagi police na misak asi Heman oiramba yai haina singnabadagi mafam atra khudakta salammi aduga asi baksang asi laukhatli makoina makha tana investigation tawba matamda siramliba misak asi Heman ati haibasi khanglagi adubu masida yamna interesting oiribadi siramliba misak asi Heman ga yamna luna tinajaba mahaki mamanaba ritik oiramki Heman kidnap tawbagi case pairaga mahaki mamanabagi asi baksang oina phanglakpa asida police ngasi samamnaba amadi angakpa kya ma phaurammi Siramliba misak asi atopa natabadina Heman gi case asi hena lusilaki Ritiki misi asiga Heman mangki bagi case asiga mari leiramgani haibagi singnaba kya poklammi Police ngasina case asi miui ama khaktana tarongani haibasi thajadi Thodok asigi marumda miui kharana semgatpa network ama leiramgani haibasi makoina chena thajaraki Masigi maramdi Ritiki asi baksang asi phangdringai Heman mangki ba hek nongan baga Police aduna nenagi manakta satuna wang kara hanglaki Masida nenan hairaki Isano paga lunati nezaba mamanaba khara lei makoi singa dudi Lokias Ritik amadi hani dubini makoi singa siga loinana ai sa do bag lei bisat kibani Police na Heman gi mamanaba sing adugi mayumda investigate tawba sapa matamda Ritik asi mayumda leram kide aduga nenada demand tarpa matamda sujna kifa phone adugi track tawba matamda su Ritik na sidun leram liba mapamasiga sap manaram ki Ritik ki first indoor gi mapam amadagi kalakpa bus ki ticket amasu police singa sa thengna ki Ritik na yumda leiram kidaba amadi ransom talakliba mafam asiga mana siramliba mafam asiga sab manabadina Police na case ani si soidra marilena kani haibasi khangi Masudagi police singasna case asi makata na investigate tawnaba Heman amadi maki mapane nagi matangda hena kupthana thiba horaki Makoi anigi biography assess tawbadagi khang mangamlaki Madudi Heman inakara khunba imung amadagi horakpan pamasa amani Maki mapane na singasi irrigation department gi achoba pham paiba misak amani maram asna ni mahakna yamna percent pham adu karisu na chongba tawdana masana pada sinakiba adu police na nenada masana pa gi maramda man hek khangma bahom kudimak haidorokna ba khangalami nenan hairagi aigi sana pa si ayama matamda punam dubigi mayumda lei mahak aigi isaga lunati nasaba hani dubigi mamani punam dubigi matangna nangna kari khangbagi haina police na hanglakpa matamda nenana hairagi Mipi adu yamna natai saba miui dimandi matam ayamada masak khangdaba miui kya su mahaki yumda toina laki lakliba miui sing adu su singnaningai oiba miui ngakta oina tawi sana pada aina mafam adudagi lathok lainaba kya rak haiki adubu aigi wafam asi mahangna kya takide nenana phongdrokliba wafam sing asiga loinana police na case asi makhata na thijallagi adubu masigi khongul liba ngamgadaba sapchaba evidence amada hojik phawa phangba ngamdri tanjas liamna ngakpa thoktok amasu amuk thokle Ritik na siramliba mafam asidagi irap lamna dana Heman gi close friend ama oriba lokesu sina phangli maksu Ritiki mihat asiga sap anana halami kanago mana hek yengmana masak maming khangma ngamdana ba lokespu yam tamthina mai tha tuna hatok lami thokdok asna Heman gi case asi hena complex ohalaki Heman gi mamanaba na mathang sirakpa asna kidnap gi case asi serial killer gi case ama oina on thorak lei Policing asna mihat asi tan chana rubadagi thokpa oiroi Masi kanaguma amana atamnana sathaba oigani Heman phabada mamanaba ani sina soidana uramgani maram asna makoi anibu soidana hatpa oigani haina policing asna sena thajai Leiriba situation amadi police na phangliba information asida yenglaga handaki thodok asigi matangda punam dubi amadi maki machanupa hani dubina case asigi matangna wapum khara soidana khalamgani haiba si policing asna thajai maram asna policing asna makogi attention asi punam dubi da oina on salaki Punam dubibu investigation kita makta phaduna purakpa matamda sakti leraba miui amana police call toraktuna punam ngakthoknaba honaragi masudagi policing asna case asigi matangda punam soidna cheneramgani haibasi khangma ngamkhre maram asna policing asna punam dubi amadi mahaki machanupa hani dubibu maning mamang thattuna kanna pressure sijinaduna wahangke hangki matam asna makoi anina asuma phomasi losanura thambangamdabadagi asengwa asuma kudimang loinama haidoragli Police na case asigi matangna khalamliba asiga case asigi marumda lolaga leramliba maram asigadi pungkhet khetnaram lei case asi Heman na hani dubigi mama punam dubibu lona koirobadagi tholakpa case am oidra leram lei wari si makha sathadringai mangi baphamna wafam amatang ningsingjari maddi channel asna miyam makhata na seba tawba ngamnabagi thongna pangan happy bo oina channel asibu like share and subscribe tawsan biramo channel asibu hen mapung phaba channel ama ohen mada mateng pangbiu haina ningsingjari police na investigation tawbadagi wafam kara khang mangam lakhi madudi punam dubi selthum amadi arang arakta ka hena ngawi nupi amani
Maki apama si phang mangamnaba makhan khudimaki thabak sing tawbada mahakna kariguma maset amata singnaba pokte. Maram asna samas amadi lona yadaba thabak kaya ama mahakna tawi. Sakti leraba mi kya sumaka punna thabak tawminei. Phi koma amadi nupi ki haksang na kahena sopa nupa kaya ama sumaki matungna kuin inaduna lei. Isam samna hairabada mahak mamai mamita machu kaya yekshanduna nupa singbo line fawa ngambi matam asugi yak lawi nupi ni. Punam sanjaw paiba kya kasu arot pamari leinei. Miyoy kaya ama maki mayumna laktuna mahakna hihek pulli. Asumna sanglaba matam asim mahakna kanaki mahamdagi ayat panjawtuna asumna sataduna laki. Maki masanupa hani dubiga hemanga yamaluna tinay. Maram asuna heman yum asida yam toyna laki. Punam na heman nasi siyantum paiba inakara kunba imung amagi masa masun haiba si kangi. Maram asuna punam na heman bu magi langka tuwan na batam na sinba horaki. Heman su tines matam gi ingkalak liba nupa masa oiba nina. Punam gi nga thu tengduba amadi mapi komba sidagi mai laithok tuna satpa singam lamdei. Haksang gi indri singa si sayang tongning magi akan may uhul amal layba nina. Heman punam gi langda iray layna thuki. Mataw asum na makoy ani silo na kang naragi. Masnagi heman na hani dubi laytaba tanja yeng duna punam gi manakta yam toyna lagi. Aduga makoy ani si haksang gi mari kaya masu thamlami. Magi manakta yam toyna lakning mapohlaba matungda punam na heman da sen amadi sanapurak na bahay bahoragi. Heman na punam na hariba hamasi yadragadi. Punam na mangonda piriba kutong saba singa si pirak loy kanmadagi mapaki yam labasyan kaya huran bahoraki. Kariguma matam na mamagi sana fabo huran duna punam na piki. Asum na selga haksang kasina duna heman amadi punam matam sangan loy na duna laki. Adubu nong madi hani dubina maga yam na luna tinazaba mamanaba sina maki mamaga aron mamarilay na rehay basi kang mangam lagi. Masidagi hani dubigi thamoy da yam na pendaba amadi kamteng na saunang mapoklami. Yung masigi ijat amadi mahaki thazaba manghalakba sida pendabadagi hanina hemanda laman kumgi haina sapluna khanki. Maramasna hanina tanja sagadaba matam ama ngaituna laiki. Nongma hemanda bike lebasat mina siya haina hanida hauraki. Hanina tanja si maki sapsaba matam ni khanduna masu yaki. Aduga mamanaba kharaga pullaga bike lebasat minay. Nimit asida hanina bike lay ngay mamangda nung haiba fongdok po oina. Ni Forest sa na party masama tau siya na errands dawi. Maski matungin na makoy umang asida lagi. Hanina, heman giba siya na koy chak na thak to na. Ritik amasung lokes po umagi plan asida yahol lami. Makoy hauzik party si sathaba horag i. Nung ay ba pong po na makoy yu kaya masutagli. Hanina, tanja saba ama yeng lagang ahang wa yulikli ama na heman gi makok na tuwang gray. Botol si sukari aduga heman gi makok tagi yamlabi i kaya masusyan taragli. Hanina makata na akaiba botol si pai duna heman gi makuri amadi makuda si lenthatli. Asumna makoy na heman mo mapam asida hatokli. Maski makatarak pa na makoy na heman mo masak mamingkang mangamda na ba petrol hajan na may tadokli. Aduga heman na purapli ba pa siya asna makoy humyen at hokli. Tawbuda busil asigi ayama si rukti hanina lawi. Tabag asi mapungpana sa tabalor ba matungda makoy yumda halagi. Hanina, mayum da yarok lama matungda makoy hek tau kiba kudimak maki mama punam do bida loy na tamli. Punam na masano pa sibu kray masida ging ngakok no tamba si pami. Maramas na mahang na plan na miyalagli. Mahang na ritik pumaki yum da kauri aduga hayragi. In order sa lo aduga heman gi phone na si sisin na duna heman gi mapata call tau shilu. Masano pa si fado na tamli kari kumanang na nasano pa si hing na pam na badi. $60,000 gi senpam puto na lago hayu. Punam na makataragi. Masidagi fanglakadaba senpam asidagi nang gisu yam la senpam ama soy na khai gani. Ritik na senpam asi pamadagi punam gi wapam asida yari. Masidagi mahak na punam na hek sinirak pa tabak kudimak loy na pangthok le. Ngasay wari asigi ahuba sarukta nenada call torkiba misak adu ritik ni. Matang sa wahang ama soy na hanging lam gani. Ritik na nenada call torok to na yam la senpam ama demand tawraki. Aduga kamdaw na mahak na si no leram libano mabhal iba misak asina kanano. Pulis na makata na investigation tawba matamda punam na haidoraki. Pulis singas na ihan hana heman mangki bagi investigation tawba lakma matam aduda ritik yum da leram kide. Hariba tanja asida ni punam na ritik pu indora thaduna nenada call tawtuna demand tawhan kiba adu. Punam na kalagi kariguma pulis singas na ritik ta question hangkiba thok lagadi. Mahak na aseng basuma kudimak loy na haidorok lagani. Aduga akoy busu awapam na soy na taragani. Maramas na punam na ritik pusu hataba yate hay na kalaki. Ngasay ritik na call tau kiba mapam aduda ritik po halabadi. Heman gi kesa si ritik na tawani hay na pulis singat na soy na kalagani. Aduga makoy basu kesa si da chenay hay basi kanana sukhang mangam na roy hay na punam na kali.
Masudagi mahakna mafam aduda party ama silli. Party sida heman hatpada yaudaba hani dubigi sanskar ko mamanaba amasu yaholli. Adubu makoina ritik hatpagi plan asida di sanskar su yahonki. Punamna yamlaba senpam ama pigi haijenduna sanskar bu thiamna magi plan asida singchelakibani. Party sida makoina ritik bu heman gi misi siga sapmanan hatoki. Haujig heman hatpada yaukiba misak asi lokes kakta ngairi. Mahakna tana crime asiki matangna pau piba ngamgadaba misak amata laitre. Lokes ki thamoy desu sarang na ba mandi pakat pa siya sumasum hengalaki. Lokes na amagi phangpham thokpa senpham sing adu piro haina punam na kana takshilaki. Adubu punam na piramde. Masdagi lokes na hairagi. Kariguma agi phangpham thokpa senpham sing asi pithoktrabadi aina police ta satuna thodok asigi matang na loina haidokani. Shelda karama punam na lokes ki senpham asi pithoktuna masin men gi haina khankide. Masigi mahuta mahakna lokes po hat pa pami maramasna punam na lokes po thiamjan nei. Punam na hairagi. Heman hat kiba mafam aduda aikoi unasi aduga nangi pampham thokpa senpham sing adu loina pithoke. Punamna oida padaba namthake haijanduna lokes pu mafam aduna namdana puraki aduga hatoki. Lokes halaba matungda makoina mamangna chathagiba aduga manana. Lokes ki hakchangda yamlaba petrol sing haijanduna mai thadoki. Asumna masanapa asibu kannaba honabada punamna masanapa asiga luna tinazaba mamanaba ani si matang hatoraki. Karigma matang sana pulis na punamu pharamdraba. Mahakna subscribe sa soidana hakni haibasi pulis singas na khang mangamlaki. Mihat asigi fangliba evidence amadi makoina fongdroliba waham asida yenglaga. Punam dubi amadi maki masalaba hani dubi asi maralaire haibasi mayek na khang mangamlaki. Makoina taururiba phatraba thabak sing asigi dandi oina mama masa asi mapunsi sipagi oina kaisum sangda thamki. Wari asidagi akoina khang mayariba wafamdi. Arang arak tangawi shelda mitabi nupi singi mafamdadi ijat haibasi karisu leite. Shelbu fangani harabadi makoina tauba ngamloidaba amata leite. Samas ki sanabiba makoina yamna lapna nathaiduna thammi. Makoi mafamdadi mi amagi mamalasi karisu leite na khalli. Maramasna makoina kanaguma amabu sizinaba loraba matungda misak adubo langthorakpa natraga tarai na heta hatokini. Asigumba fatraba samas ki mahiksing asidagi matampu mada lapna lainaba honabiu. Punamguma nupi kaya Manipurda lailatraga leite haibadu kamenda khanghanbiragu. Ngasigi oina di matang asda lotion jarage punam ko Mingselmanipur na khoiram jari.